ma'am, welcome back. Ay ngasigi video anauba sidi. Ay samdo amta hina taidrubane ba. Samdo taige tawbane. Mama Art ki hina do aina try tawge na tawbane. Ado yengminarasi kamai tawge photo sido budile. Sigi hina sini ba ko ay masak to phajana ulaage. Aduga si dayra matungda sigi thau ama le ba ko adu pibiromda. Adu Products from Mama Art are all free from harmful chemicals and all natural. Every time we buy from them, they will link our order on the website to a tree that they plant. The exact geolocation picture and the species of the tree will be sent to us. Get extra discount from their website. Ga si tayra matungda sigi thau sina muk taigadabane ba ko. Masaksina sila yung ko lagi ko. Mama Art sa India gi brand makhala mane bago ado mayamna gi product sing je Mama Art ne adagi Amazon Nykaa Flipkart Purple da loina fangbigani mayamna 20% off ang nabagi tamakta igi coupon ko sisina view duga si tayra matungda magi result se ay mayamda ucharake igi video makha ta na full faw da yeng view mayamna Sige hana try tawraga yengase mayam ado ay sige inaw pi da hen ne ngasi di ithanda dai bu di hairoi bu ko ado na mawon da helani mapana manung da ibu do ina phajana uroi na maphammaga leyo ado ngasi gi video se hawrase tayrase si se nang hen do mo pro pi ama upta ba yaroi ba ado gi nang lo uppa ba ado si pi pani ka mo ilaga pani ama se laga Antala sam hat mana ngasi hatri ayuk nganta oy bagi ayang nganta nam thoga ne kayo tawge tawba tai thoga kok tum thoga leiyagi tawba ngalli bani duge ayuk ay hai khat nang udre yani urakan ilakan mai ne ai ai ki on lo ta ka ai na li kai sana kai lo thokhraba khambra kai to bo gi churadi la oh tik ai ma uhan ni to ne udre ai am noi hai ba Kamana hinjang aha bu picture bai noi bane ai budi chak chu mem chai ai di ata bu chu mem chai chak chu mem chai chak kumba hadi puk thana ba mem cha bai ne ina noi pisi budi adu budi ke ngam sai je one ina lukham lawai dagi lower ka ubu gi suma num ne ai sa sa to ai nan thakra ge ma ai te bo ning bi si se gai bani yo string ke ku ai được rồi, được rồi. Đây rồi kìa. Đây bao nhiêu? Sao sao? Đây chưa rồi. Ai chăm đồ bông à thằng ai, bang bông à thằng ai, đó xí thau gì, mới nó phải hay quá. Hay đi bộ hậu bông cũng đó mẹ làm bộ hậu bông cũng hay, sao ăn ngô bông cũng hậu bông đó yang nó ta đi, ai cái description đó cái check out tàu bio, yam phải hay, mà làm gì đấy? Oh my gosh, what is this man? Ore gì rồi quay phía Chị thấy bị bị chán đi cái ấy bị chán bay đấy. Ore to takalo. Chingkalo. Nghe bà. Adu lôi chạy chalo. Ya mà chút nát su mà thằng gì khác su yani adu budi. Ai đi chi. Ai na sam ngọc sam ta hello cái nó. Sắc là cái khơi thi bu kan đi sam jo muk khat la ga muk si lôi tay rồi đi. Phazara ni. Si pi je aya ai na segai bai to sini yam segai bai ni ting ting tren hang wo sida madung da di uroi ba ko ai gi se aduna ne ina mapan da thokla ga tawi si akoi sida pungdon ha wa je dong hang ni kamai de camera ma mang thangchila di wa se tang au sam phui de na na phorong le Si bayro. Sum bayro mga ma na si khutai si dam ta thung dara Amma tai na tiye do. ai mai thambiro me udrem ta oi si uching ko ne ta ba kanaro ai ma ta wai ja gi ge Senpai. horen ngasi ya do mandi
ꯁꯤꯃꯤꯁꯦ ꯐꯔꯛ ꯅꯣꯡꯃ ꯍꯥꯏꯅꯁꯦ ꯍꯥꯏꯕ ꯅꯣꯡꯃ ꯐꯖꯅꯅꯦ ꯍꯥꯏꯅꯔꯒꯅꯦ ꯑꯩ ꯁꯝ ꯇꯩꯗꯤ ꯍꯧꯗ ꯑꯆꯥꯄꯣꯠ ꯄꯤꯖꯒꯦ ꯍꯥꯏꯔꯣ ꯑꯩ ꯂꯥꯛꯅꯤꯡꯉꯦ ꯍꯥ ꯅꯪ ꯆꯠꯇꯣꯏꯔꯣ ꯑꯌꯣ ꯁꯝ ꯐꯨꯔꯤ ꯍꯣꯏ ꯑꯗꯣ ꯖꯨꯂꯤꯌꯥꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯨꯁꯨ ꯑꯩ ꯐꯣꯟ ꯂꯣꯏꯁꯟꯁꯦ ꯇꯧꯈꯤꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯏꯅꯥꯎꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯣ ꯂꯣꯏꯁꯟꯁꯦ ꯂꯥꯛꯑꯣ ꯃꯥꯅ ꯍꯥꯏꯕꯅꯦꯕ ꯑꯩ ꯁꯝ ꯇꯩꯕꯤꯔꯒ ꯁꯝ ꯐꯣꯏꯔ ꯂꯩꯔꯦ ꯀꯔꯤ ꯀꯩ ꯍꯥꯏꯅꯣ ꯅꯃꯥꯟꯅꯕꯤ ꯑꯣꯏꯔꯒ ꯀꯪꯈꯠꯇꯕꯤꯒꯤ ꯁꯤꯗꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯖꯨꯂꯤꯌꯥꯅꯅꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯣ ꯉꯁꯤ ꯂꯣꯏꯁꯟꯁꯦ ꯍꯥꯏꯕꯅꯦꯕ ꯑꯩ ꯄꯣꯠꯁꯨ ꯌꯦꯛꯄꯗꯣ ꯂꯩꯅꯤꯡꯉꯦ ꯈꯪꯕ꯭ꯔꯥ ꯗꯨꯀꯥꯟꯗꯒꯤ ꯑꯗꯨꯒꯤ ꯑꯩꯅ ꯄꯣꯠ ꯂꯩꯕꯒꯤ ꯅꯪꯒꯤ ꯍꯥꯏꯕ ꯅꯪ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯅꯣ ꯅꯪ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯃꯑꯣꯡ ꯌꯦꯡꯉ ꯂꯥꯛꯀꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯍꯜꯂꯤꯌꯦ ꯁꯝ ꯇꯩꯍꯜꯂꯤ ꯑꯩꯅ ꯑꯩ ꯃꯤꯔꯦꯝ ꯍꯦꯟꯅ ꯑꯣꯟꯗ꯭ꯔꯦ ꯇꯩꯍꯜꯂꯤ ꯑꯩ ꯊꯕꯛꯁꯤ ꯍꯣꯏ ꯑꯩ ꯂꯥꯛꯑꯗꯤ ꯑꯆꯥꯄꯣꯠ ꯄꯤꯖꯒꯗ꯭ꯔꯥ ꯋꯥꯎ ꯃꯥ ꯍꯦꯟꯅ ꯈꯤꯇꯪ ꯇꯩꯕꯒꯤ ꯑꯩꯉꯣꯟꯗ ꯂꯨꯄꯥ 500 ꯄꯤꯌꯣꯏ ꯎꯕꯥ ꯈꯕꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯅꯦ ꯍꯦ ꯇꯧꯉꯝꯕꯤ ꯑꯅꯤ ꯑꯩ ꯍꯥꯠꯇꯣꯔꯦ ꯃꯕꯥꯅꯤꯡꯅ ꯃꯌꯥꯝ ꯃꯕꯥꯅꯤꯡꯅ ꯑꯩ ꯄꯩꯁꯥ ꯊꯧꯔ ꯂꯩꯔꯦ ꯂꯥꯛꯀꯦ ꯕꯤ ꯈꯔ ꯌꯥꯝ ꯅꯪ ꯇꯩꯌꯣ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯇꯩꯌꯣ ꯃꯈꯣꯡꯁꯨ ꯇꯩꯌꯣ ꯍꯣꯏ ꯕꯥꯏ ꯑꯆꯥꯄꯣꯠ ꯂꯩꯔꯛꯑꯣ ꯕꯥꯏ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯦ ꯁꯤ ꯐꯣꯟꯁꯦ ꯑꯩ ꯀꯔꯤꯅꯣ ꯑꯣ I'm sorry manamse sing manam name ꯆꯤꯁꯦ ꯁꯤꯡꯕ ꯅꯝꯅꯃꯤꯕ oh kayum tagre aya samje sidi sina haladi ngasi weather je nongrang nong tak takai chubagi ngasi je kaino ma taw haiba si loi terakini si loi phagalakini ngasi di ai gi sakse ai pamdre he unboxing Indrani tu ai video si yang tadi mana hai je tabra mana nam dana la haloi dore mana tumina chatlaga achapot charaga aina tumina yumda le kari achapot charaga class chappada nungai type achapot charaga class chai bina te achapot video nam je nang kaidorugeba aduda phagi dawn chaning di noi dugum class ang chapi gaba mi mambra kada ngai nana babana ayo chapminna na tawakada si khuta ire pamde cici ngai ko haba kitang hana tayro horen nangna apambai mawongdo pulap tayrakke oh okay manam je kaino ginger pickle manam do namme samda ama lupa pipa ginger pickle manam do hawdi hawne du ju samda namba jidi oh my gosh kaino samda kupak thai ba sinana pun khalani pung ama natra ama ani le thadok tuine ba duga masuk do daino sam hat samje halanu yare ai horen thadok jarage hatke adugo horen amu phajana tayrakidong loi pachin thokhrani ye hidak to cici chen tho oye
ꯁꯝꯁꯤꯁꯨ ꯍꯤꯗꯥꯛꯇꯣ ꯇꯩꯔꯣ ꯍꯥꯏꯔꯗꯤ ꯀꯥꯏꯗ ꯈꯤꯇꯪ ꯌꯥꯗꯣꯏꯅꯣ ꯑꯣꯟꯈꯠꯂꯣ ꯑꯩ ꯅꯣꯟꯊꯈꯤꯅꯣꯕ ꯑꯩ ꯅꯣꯟꯊꯔꯛꯄꯗꯣ ꯑꯩ ꯎꯕꯤꯗꯕ ꯁꯅꯥꯗꯣ ꯂꯧꯊꯣꯛꯏꯔꯥ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯃ ꯃꯣꯏꯒꯤ ꯖꯨꯝꯀꯥ ꯍꯥꯏꯕ꯭ꯔꯣ ꯃꯌꯥꯡ ꯁꯣꯔꯤ ꯀꯩꯅꯣꯒꯤ ꯑꯗꯨꯒꯨꯝꯕ ꯖꯤꯡ ꯖꯤꯡ ꯇꯧꯔꯒ ꯁꯤꯅꯤꯡꯉꯦ ꯏꯔꯥꯡꯗꯣ ꯁꯅꯥꯁꯤꯒꯤ ꯑꯩꯁꯤꯕꯨ ꯏꯔꯥꯡ ꯇꯧꯕ꯭ꯔꯣ ꯅꯪ ꯏꯔꯥꯡ ꯇꯧꯔꯤꯅꯦ ꯀꯩꯅꯣ ꯁꯅꯥꯗꯣ ꯂꯧꯊꯣꯛꯏꯗꯨꯗꯤ ꯁꯅꯥ ꯂꯧꯊꯣꯛꯄꯗꯣ ꯁꯤ ꯍꯤꯗꯥꯛꯇꯣ ꯇꯩꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯈꯪꯉꯕ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯑꯃꯨꯛ ꯇꯩꯔꯛꯈꯤꯒꯦ ꯑꯗꯨꯒ ꯅꯪꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯀꯅꯥꯅꯣ ꯃꯦꯁꯦꯁ ꯂꯥꯛꯑꯦ ꯀꯩꯅꯣ ꯌꯥꯔꯦ ꯆꯪꯉꯨꯅꯨ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯊꯤꯕꯗꯨꯕꯨ ꯑꯗꯨꯝ ꯊꯤ ꯂꯩꯔꯕꯗꯨꯅ ꯄꯤꯔꯛꯇ ꯁꯥꯏ ꯊꯥꯖꯗꯕꯤꯗ ꯁꯛꯁꯤ ꯑꯝꯇ ꯌꯦꯡꯉꯦ ꯃꯥꯏꯁꯦ ꯈꯔ ꯌꯥꯡ ꯀꯪꯉꯝꯃꯗꯤ ꯐꯗꯣꯏꯅꯤ ꯃꯦꯍꯦꯟꯗꯤ ꯃꯅꯝ ꯅꯝꯃꯤꯕ ꯑꯃ ꯅꯪꯒꯤ ꯁꯤꯒꯤꯁꯦ ꯑꯃ ꯃꯥꯏꯗ ꯑꯃ ꯁꯝ ꯇꯩꯕ ꯃꯈꯣꯡ ꯃꯅꯝ ꯌꯧꯗꯦꯕ ꯃꯥꯅ ꯇꯩꯁꯦ ꯑꯩ ꯑꯗꯨꯅ ꯁꯝ ꯃꯈꯣꯡꯗꯣ ꯉꯥꯏꯈꯣ ꯁꯝ ꯐꯨꯏꯔꯦ ꯏꯁꯤꯡꯗ ꯕꯥꯇꯤꯟꯗ ꯊꯤꯠꯂ ꯆꯣꯠꯂ ꯑꯃ ꯃꯥꯏꯗ ꯑꯃ ꯇꯩꯅꯕ ꯑꯃ ꯂꯩꯈꯤꯕꯗꯣ ꯑꯗꯨꯏ ꯃꯅꯝ ꯅꯝꯃꯤꯕ ꯈꯪꯕ꯭ꯔꯥ ꯀꯧꯇꯥꯗ ꯊꯥꯔꯛꯄꯗꯣ ꯑꯣ ꯀꯩꯅꯣꯒꯤꯗꯣ ꯍꯣꯏ ꯌꯥꯎꯕ ꯃꯤꯠꯁꯦ ꯇꯨꯝꯅꯤꯡꯕꯅ ꯁꯤꯔꯦ ꯑꯃ ꯃꯣꯏ ꯚꯤꯗꯤꯑꯣ ꯑꯃ ꯌꯨꯇ꯭ꯌꯨꯕꯇ ꯑꯩ ꯊꯦꯡꯅꯕꯅꯤꯅꯦ ꯃꯁꯥꯖ ꯇꯧꯕꯒꯤ ꯀꯣꯛꯇ ꯇꯛ 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 ꯇꯧꯔꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯥꯟꯅꯒ ꯇꯨꯝꯃꯒ ꯑꯁ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯊꯥꯎ ꯇꯩꯕꯒꯤ ꯁꯝꯆꯦꯠꯅ ꯒꯤꯔꯤ ꯇꯧ ꯁꯝ ꯇꯦꯟꯕ ꯌꯥꯕ ꯃꯥꯜꯂꯦ ꯑꯗꯨ ꯁꯝ ꯁꯥꯡꯉꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯄꯨꯟꯅꯤꯕ ꯁꯝ ꯁꯤ ꯈꯣꯏ ꯑꯃ ꯀꯟꯅ ꯄꯥꯏꯔꯤꯕ ꯇꯨ ꯁꯤ ꯄꯥꯏꯁꯤ ꯑꯩꯒꯤ ꯆꯤꯔꯨ ꯃꯥꯏ ꯒꯨꯗꯅꯤ ꯀꯇꯤꯝ ꯄꯥꯏꯔ ꯆꯠꯄ ꯈꯨꯠꯇꯣ ꯁꯤꯗ ꯇꯧꯔꯕꯅꯦ ꯇꯠꯈ꯭ꯔꯦ ꯄꯨꯟꯁꯤ ꯇꯥꯇꯣꯗ ꯍꯥꯔꯦ ꯇꯧꯕꯗꯕꯗ ꯖꯤꯟꯖꯔ ꯄꯤꯀꯜ ꯅꯝꯃꯦ ꯍꯥꯀꯠꯆꯔꯦ ꯀꯩꯅꯣ ꯁꯤ ꯋꯦꯗꯔꯁꯦ ꯀꯨꯆꯨ ꯌꯥꯝ ꯐꯖꯕ ꯋꯥꯅꯤ ꯇꯤꯛꯀꯂꯪ ꯁꯤ ꯃꯁꯥꯏꯅꯤꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯕꯨꯗꯤ ꯉꯧꯗꯦ ꯋꯦꯗꯔꯁꯤꯅ ꯇꯞ ꯇꯥꯏ ꯉꯧꯍꯜꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩ ꯈꯜꯂꯤꯅꯦ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯛꯄꯤꯔꯛꯀꯗꯕꯩ ꯐꯤꯕꯝꯗꯨ ꯂꯥꯛꯑꯗꯨꯒ ꯑꯩ ꯁꯝꯗꯣ ꯈꯪꯕ꯭ꯔꯥ ꯑꯃꯨꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯃꯨꯏꯁꯤꯗꯤ ꯃꯄꯥꯟ ꯃꯊꯛ ꯊꯪꯕꯗꯨꯈꯛꯇꯅꯦ ꯃꯨꯔꯤꯁꯦ ꯑꯇꯩ ꯃꯅꯨꯡ ꯊꯪꯕꯗꯤ ꯂꯣꯏ ꯉꯧꯔꯦꯕ ꯕꯣꯕꯣꯛ ꯑꯣꯟ ꯅꯦꯅꯦ ꯀꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯅꯦꯅꯦ ꯀꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯕꯣꯕꯣꯛ ꯑꯣꯟꯗꯣꯔꯦ ꯑꯣꯜꯂꯕꯒꯨꯝꯕꯅꯤ ꯕꯣꯕꯣꯛ ꯀꯧꯒꯦꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏ ꯃꯥꯗꯔ ꯑꯩ ꯑꯣꯟ ꯏꯃꯥ ꯃꯥꯅ ꯈꯪꯕ꯭ꯔꯥ ꯇꯥꯕ꯭ꯔꯥ ꯆꯥꯟꯁ ꯂꯧꯔꯒ ꯁꯝ ꯐꯣꯏ ꯂꯩꯔꯦ ꯊꯦꯡꯉꯀꯥꯟꯗ ꯀꯣꯂꯦꯖ ꯆꯠꯄ ꯌꯥꯏꯕ ꯉꯁꯤ ꯈꯔ ꯊꯦꯡꯅ ꯃꯃꯥꯟꯅꯕꯤꯅ ꯂꯥꯛꯑꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯨ ꯂꯣꯏꯁꯟꯅꯕꯅꯦ ꯊꯦꯡꯕꯩꯁꯦ ꯄꯨꯡ 10 ꯑꯗꯥꯏ ꯅꯪꯅꯕ ꯀꯗꯔ ꯍꯣꯔꯦꯟ ꯂꯣꯏꯁꯜꯂꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯒꯤꯗꯗꯤ ꯑꯩꯅ ꯌꯦꯛꯄꯤꯈ꯭ꯔꯤꯗꯣ ꯑꯩꯒꯤꯗꯗꯤ ꯂꯥꯏꯟꯕꯨ ꯍꯦꯛ ꯆꯤꯡꯕ ꯃꯇꯦꯡ ꯌꯥꯎꯕꯤꯗꯕ ꯅꯆꯤꯟ ꯊꯤꯒꯅꯣ ꯄꯨꯛ ꯐꯠꯇꯕꯩ ꯆꯥꯡꯗꯣ ꯅꯆꯤꯟ ꯊꯤꯒꯅꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩ ꯅꯆꯤꯟ ꯊꯤꯒꯅꯣ ꯅꯪ ꯀꯩ ꯌꯥꯎꯕꯤꯈꯤꯒꯦ ꯑꯩꯅ ꯇꯧꯔꯒ ꯑꯩꯅ ꯃꯨꯠꯊꯠꯂꯒ ꯅꯪꯅ ꯄꯥꯝꯗꯦꯅ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯃꯨꯠꯊꯠꯄꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯇꯞꯅ ꯏꯪꯅ ꯇꯧꯕ ꯏꯁꯩ ꯁꯛꯄꯤꯌꯨꯔꯥ ꯁꯛꯄꯤꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯃꯈꯣꯟꯗꯨꯅ ꯈꯔ ꯐꯖꯕ ꯑꯣꯏꯗꯤ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯒꯦꯁ ꯆꯨꯝꯃꯛꯇꯧꯔꯦ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯆꯥꯟꯁ ꯇꯧꯔ ꯐꯨꯍꯧꯗꯗꯤ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯅꯪꯅ ꯑꯗꯨꯝ ꯉꯝ ꯂꯩꯔꯕꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯤꯗ ꯑꯣꯏꯗꯕ ꯉꯥꯛꯇꯅꯦ ꯇꯥꯎꯅꯨ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯕ ꯉꯥꯡꯅꯤ ꯇꯥꯎꯅꯨꯀꯣ
ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯑꯗꯨꯝ ꯆꯥꯟꯁ ꯇꯧꯔꯒ ꯁꯤ ꯆꯥꯟꯁ ꯂꯧꯏꯁꯦ ꯁꯤ ꯇꯩꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯅꯤꯌꯨꯕ꯭ꯔꯥ ꯅꯪ ꯁꯤ ꯑꯁꯥꯏꯗ ꯑꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯣꯏꯗꯨꯕ ꯂꯣꯏꯗꯧ ꯅꯪ ꯁꯤ ꯑꯁꯥꯏꯗ ꯆꯠꯂ ꯇꯩꯔꯨꯔꯗꯤ ꯄꯩꯁꯥ ꯕꯤꯇꯨ ꯍꯣꯏ ꯑꯁꯦꯡꯕ ꯁꯨꯃꯥꯏꯅ ꯁꯝ ꯃꯈꯣꯡ ꯉꯥꯏꯈꯣ ꯍꯥꯏꯕ ꯆꯤꯆꯦ ꯄꯨꯔꯨꯛ ꯆꯥꯎꯔꯛꯀꯅꯣ ꯇꯧꯁꯟꯅ ꯁꯨꯝ ꯂꯣꯏꯁꯜꯂꯅ ꯆꯠꯄ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯑꯩ ꯈꯨꯠꯇ ꯂꯣꯏ ꯆꯨꯔꯦ ꯅꯉꯣꯟꯗ ꯇꯩꯁꯜꯂꯛꯀꯗꯣꯏꯅꯤ ꯑꯩ ꯀ꯭ꯂꯤꯞꯁꯤꯁꯨ ꯅꯪ ꯁꯦꯡꯗꯣꯛꯑꯣꯀꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯄꯨꯂꯞ ꯍꯨꯒꯠꯄꯒꯤ ꯑꯩ ꯅꯣꯛꯈ꯭ꯔꯒꯦ ꯑꯩ ꯁꯤ ꯐꯨꯔꯤꯠꯁꯦ ꯑꯝꯇ ꯇꯥꯈꯠꯂꯛꯑꯣ ꯀꯝꯕ ꯁꯤꯁꯦ ꯁꯣꯝꯒꯤꯗꯤ ꯁꯠ ꯄꯜꯂꯦ ꯍꯥꯏꯕ ꯁꯝ ꯁꯤꯁꯦ ꯑꯝꯇ ꯍꯩꯒꯠꯄꯤꯌꯨꯀꯣ ꯁꯤꯁꯦ ꯉꯥꯏꯈꯨꯋꯣ ꯉꯥꯏꯈꯣꯀꯣ ꯑꯃꯨꯛ ꯍꯥꯠꯂꯛꯈꯤꯒꯦ ꯑꯗꯨꯒ ꯍꯥꯠꯂꯛꯑꯅꯨ ꯍꯤꯗꯥꯛꯇꯣ ꯂꯣꯏ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕ ꯍꯥꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯩꯕꯤꯗꯣ ꯇꯩꯔꯛꯑꯒꯦ ꯍꯥꯏꯕ ꯇꯧꯗꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯄꯨꯂꯞ ꯊꯝꯖꯜꯂꯨ ꯅꯠꯇꯗꯤ ꯄꯨꯜꯂꯦ ꯍꯥꯏꯕ ꯆꯤꯆꯦ ꯄꯨꯜꯂꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯁꯝꯖꯦꯠꯇ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯄꯨꯟꯖꯔꯅꯨ ꯍꯥꯏꯕ ꯌꯥꯎꯔꯣꯏ ꯍꯥꯏꯕ ꯃꯤꯅ ꯉꯥꯏꯁꯦ ꯇꯥꯗ꯭ꯔꯤ ꯌꯦꯡꯉꯣ ꯑꯩ ꯁꯣꯛꯇ꯭ꯔꯤ ꯌꯦꯡꯉꯣ ꯅꯣꯟꯗ ꯌꯥꯝ ꯅꯣꯟꯊꯍꯟꯒꯅꯨ ꯍꯥꯏꯕ ꯑꯩ ꯎꯅꯤ ꯍꯥꯏꯕ ꯁꯤꯗ ꯀꯥꯎ ꯆꯤꯛꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯕꯨ ꯁꯝꯅꯤ ꯍꯤꯗꯥꯛꯇꯨ ꯇꯩꯔꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯇꯨꯝꯅꯤꯡꯕꯒꯤ ꯔꯥꯒ ꯇꯥꯏ ꯅꯨꯡꯉꯥꯏꯕꯤꯒ ꯂꯧꯕꯗ ꯉꯔꯥꯡ ꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯃꯥꯒꯤ ꯌꯨꯕꯤ ꯊꯥꯎ ꯇꯩꯕꯤꯔꯤꯁꯦ ꯀꯣꯛꯇ ꯉꯔꯥꯡ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡꯅꯤ ꯈꯪꯗꯦ ꯅꯍꯥꯟ ꯍꯥꯏꯕ ꯁꯣꯏꯕꯅꯤ ꯊꯥꯎꯒ ꯍꯦꯟꯅꯒꯗꯤ ꯀꯃꯥꯏꯅ ꯃꯥꯟꯅꯗꯣꯏꯅꯣ ꯆꯤꯆꯦ ꯊꯥꯎꯗꯤ ꯃꯍꯤꯅꯦ ꯁꯤꯗꯤ ꯃꯄꯪ ꯊꯥꯎ ꯇꯩꯕꯤꯔꯦ ꯑꯁ ꯐꯣꯏꯔꯦ ꯑꯋꯣꯏꯕ ꯉꯁꯥꯏ ꯃꯈꯣꯡꯁꯤꯗ ꯉꯧꯕꯁꯤꯡꯗꯣ ꯇꯩꯌꯣ ꯍꯥꯏꯕꯅꯦꯕ ꯉꯁꯥꯏꯉꯩ ꯂꯧꯗꯦꯕ ꯃꯥꯏ ꯊꯣꯛꯄ ꯑꯗꯨꯝ ꯃꯥꯅ ꯊꯣꯛꯄ ꯃꯥꯅ ꯉꯥꯡꯕꯗꯨꯅ ꯆꯨꯝꯃꯦꯅ ꯑꯗꯨꯝ ꯂꯩꯕꯗꯨꯅꯦꯕ ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯀꯔꯤꯅꯣꯁꯦ ꯁꯨꯛꯂꯧ ꯂꯧꯁꯤꯟꯗꯕ ꯃꯥꯅ ꯇꯧꯕꯗꯨꯗ ꯐꯔꯦꯅ ꯑꯗꯨꯝ ꯈꯟꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯇꯣꯟꯗ ꯇꯩꯔꯝꯅꯤꯅ ꯃꯇꯣꯟꯗ ꯇꯩꯔꯝꯅꯤ ꯍꯤꯗꯥꯛꯁꯦ ꯀꯔꯤ ꯀꯥꯟꯅꯩꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯈꯣꯡꯗꯨꯗ ꯑꯉꯧꯕ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯕꯣ ꯅꯪ ꯃꯥꯅ ꯇꯧꯕꯤꯔꯕꯅꯣ ꯃꯈꯣꯡꯗꯨꯗ ꯇꯩꯌꯣ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯇꯩꯔꯤꯃꯛꯇꯗꯀꯣ ꯑꯗꯨ ꯇꯧꯋꯦꯒ ꯑꯗꯥ ꯇꯧꯋꯦꯒ ꯁꯨꯝ ꯍꯥꯏꯗꯩ ꯍꯥꯏꯕ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯁꯦ ꯐꯨꯔꯤꯠꯁꯦ ꯑꯝꯇ ꯇꯥꯈꯠꯂꯣ ꯁꯤꯁꯦ ꯀꯔꯤꯅꯣ ꯁꯟꯊꯤ ꯐꯣꯏꯆꯜꯂꯛꯄ ꯐꯔꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤꯗ ꯀꯁꯇꯃꯔ ꯑꯃ ꯔꯦꯇꯤꯡ ꯄꯤꯌꯣ ꯗꯨꯀꯥꯟ ꯑꯣꯏꯔꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯑꯣꯏꯔꯁꯨ ꯔꯦꯇꯤꯡ ꯄꯤꯌꯣ 10 out of 0.1 this is not 1ꯒ ꯌꯧꯗꯕꯗꯣ ꯉꯁꯥꯏꯗꯩ 1ꯗꯩꯅ 10 ꯐꯥꯎ ꯄꯤꯌꯨ ꯍꯥꯏꯔꯒ 0.1 ꯈꯛꯇꯅꯦ ꯑꯩꯅ ꯄꯤꯔꯝꯗꯣꯏꯁꯦ ꯇꯩꯔꯝꯃꯒ ꯁꯤ ꯗꯨꯀꯥꯟꯁꯦ ꯃꯌꯥꯝ ꯆꯪꯕꯤꯔꯨꯔꯅꯨ ꯁꯤ ꯗꯨꯀꯥꯟꯁꯤꯗ ꯆꯪꯒꯦ ꯈꯟꯕꯁꯤꯡꯗꯨ ꯄ꯭ꯂꯤꯁ ꯁ꯭ꯇꯣꯞ ꯀꯥꯏꯅꯒ ꯇꯧꯔꯣ ꯀꯥꯇꯤ ꯑꯃ ꯄꯥꯏꯔ ꯆꯞ ꯍꯦꯛ ꯆꯠꯄꯝꯕꯗꯨꯗꯤ ꯆꯪꯉꯛꯇꯁꯨ ꯌꯥꯔꯅꯤ ꯑꯩꯉꯣꯟꯗ 500 ꯈꯥꯏꯕꯤꯔꯛꯂꯣ ꯀꯅꯥ ꯄꯤꯔꯛꯏꯅꯣ ꯑꯣ ꯅꯪꯅ ꯐꯪꯕꯗꯣ ꯌꯥꯔꯦ ꯑꯁ꯭ꯋꯥꯏ ꯊꯤ ꯇꯧꯅꯔꯅꯨ ꯁꯠ ꯂꯣꯏꯁꯜꯂꯁꯤ ꯑꯩꯈꯣꯏꯗꯤ ꯃꯆꯥ ꯅꯠꯇꯕꯗꯧꯅ ꯃꯆꯥꯗꯁꯨ ꯈꯥꯏꯕꯤ ꯌꯥꯏ ꯌꯥꯔꯦ ꯀꯩꯅꯣ ꯂꯣꯏꯗ꯭ꯔꯤꯕꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯥꯝ ꯋꯥꯠꯂꯤꯕꯣ ꯂꯣꯏ ꯊꯨꯝꯖꯤꯜꯂꯛꯂꯣ ꯂꯣꯏ ꯊꯨꯝꯖꯜꯂ ꯇꯩꯔꯛꯂꯣꯔꯥ ꯍꯣꯏ ꯑꯩ ꯊꯣꯛꯄ ꯇꯩꯔꯛꯑꯒꯦ ꯅꯪ ꯋꯥ ꯉꯥꯡꯉꯅꯨꯀꯣ ꯉꯁꯥꯏꯗꯤ ꯉꯥꯡꯖꯗ꯭ꯔꯦ ꯅꯝꯗꯤ ꯅꯝꯊꯤꯌꯦ ꯆꯤꯆꯦ ꯑꯋꯣꯏꯕ ꯆꯤꯆꯦ ꯁꯤꯗꯤ ꯇꯪꯈꯥꯏꯃꯨꯛ ꯂꯩꯔꯤꯕꯣ ꯉꯁꯥꯏ ꯂꯣꯏꯗꯣꯏ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯛꯇꯣꯔꯦ ꯀꯩꯅꯣꯝꯃ ꯆꯤꯛꯈ꯭ꯔꯦꯕ ꯂꯣꯏꯗꯣꯔꯦ ꯍꯧꯖꯤꯛ
ꯑꯗꯨ ꯀꯌꯥꯝ ꯃꯇꯣꯟꯗꯨꯁꯨ ꯈꯔ ꯂꯩꯕꯤꯔꯣ ꯃꯇꯣꯟꯗꯣ ꯑꯩ ꯁꯝ ꯃꯇꯣꯟꯕꯨꯗꯤ ꯈꯔ ꯀꯛ ꯇꯧꯔꯝꯃꯤꯀꯣ ꯈꯣꯡ ꯑꯅꯤꯔꯛꯇꯤ ꯁꯨꯗꯦꯕ ꯅꯍꯥꯟꯅ ꯒ꯭ꯔꯤꯟ ꯀꯥꯕꯗꯣ ꯉꯁꯤꯅ ꯑꯃꯨꯛ ꯈꯣꯡꯁꯤꯗ ꯑꯃꯨꯛ ꯆꯠꯄꯤꯔꯛꯏꯅꯦꯕ ꯀꯩꯗꯧꯔꯦ ꯇꯥꯊꯣꯛꯈꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯁꯤꯁꯦ ꯌꯥꯗꯤ ꯌꯥꯔꯦ ꯂꯣꯏꯁꯜꯂꯣ ꯍꯥ ꯂꯣꯏꯁꯜꯂꯣ ꯂꯣꯏꯗ꯭ꯔꯤꯌꯦ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯇꯨ ꯁꯤ ꯂꯣꯏ ꯃꯦꯠꯊꯣꯛꯈ꯭ꯔꯒ ꯂꯣꯏ ꯊꯣꯛꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯣꯏ ꯇꯥꯊꯣꯛꯂꯛꯑꯗꯤ ꯇꯧꯈ꯭ꯔꯣ ꯂꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅꯇ ꯅꯥꯟꯈ꯭ꯔꯗꯤ ꯅꯥꯟ ꯊꯝꯃꯝꯃꯨꯔꯥ ꯑꯗꯨꯒ ꯑꯩ ꯆꯦꯟꯈꯣꯔꯥ ꯑꯩ ꯁꯤ ꯂꯣꯏꯔ ꯑꯩ ꯈꯨꯠꯁꯦ ꯍꯥꯝꯃꯤ ꯈꯟꯕꯗ ꯇꯟꯒꯨꯝ ꯌꯥꯎ ꯊꯝꯃꯨꯔꯅꯨ ꯊꯝꯃꯣ ꯃꯣꯏꯒꯤꯁꯦ ꯈꯔꯁꯨ ꯅꯪꯉꯦꯕꯀꯣ ꯑꯗꯨꯅꯅꯦ ꯁꯟ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯟ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯗꯤ ꯂꯥꯡꯒꯅꯤꯌꯦ ꯅꯠꯇꯦ ꯌꯥꯝ ꯂꯥꯡꯕꯁꯨ ꯅꯠꯇꯕ ꯈꯔ ꯃꯌꯥꯏ ꯑꯃ ꯂꯩꯅ ꯍꯥꯏꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯗ꯭ꯔꯥ ꯑꯗꯨꯗꯣ ꯏꯆꯦ ꯈꯨꯖꯤꯗꯣ ꯑꯝꯇ ꯆꯤꯡꯊꯔꯣ ꯈꯨꯖꯤ ꯄꯟꯕꯒꯤ ꯅꯥꯔꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯗ꯭ꯔꯤ ꯉꯥꯏꯈꯣ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯌꯨ ꯋꯥ ꯆꯠꯄꯦ ꯋꯥ ꯆꯒꯠ ꯆꯒꯠ ꯌꯥꯝ ꯉꯥꯡꯉ ꯁꯤ ꯄꯔꯦꯡ ꯅꯣꯏꯗꯤ ꯊꯣꯡꯈꯩꯗꯤ ꯁꯟꯕꯤꯌꯨ ꯇꯩꯌꯨ ꯍꯥꯏꯕ ꯄꯔꯦꯡꯁꯤ ꯇꯩꯌꯨ ꯍꯥꯏꯕ ꯀꯩꯅꯣ ꯅꯥꯔꯨ ꯃꯄꯥꯟꯗꯤ ꯇꯩꯁꯜꯂꯤꯌꯦ ꯀꯔꯥꯏꯋꯥꯏꯗ ꯇꯩꯌꯨ ꯁꯤꯒꯤ ꯁꯝꯒꯤ ꯈꯥꯏꯕꯒꯤ ꯄꯔꯦꯡꯗꯨꯗ ꯇꯩꯌꯨ ꯍꯥꯏꯕꯗꯅ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯞꯅ ꯌꯥꯝ ꯏꯪꯅ ꯍꯥꯏꯌꯨꯗꯅ ꯆꯥꯎꯈꯠꯇ꯭ꯔꯁꯨ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ ꯈꯜꯂꯤ ꯅꯪꯅ ꯑꯩꯅ ꯈꯜꯂꯤ ꯅꯪꯅ ꯂꯥꯜꯂꯤꯕꯅꯤ ꯁꯨꯃꯥꯏꯅ ꯌꯥꯔꯕꯣ ꯄꯥꯝꯖꯕꯤꯗꯣ ꯑꯃ ꯃꯥꯟꯗꯤ ꯃꯥꯜꯂꯦ ꯂꯣꯏꯔꯕ ꯂꯣꯏꯗ ꯂꯩꯍꯟꯈ꯭ꯔꯣ ꯁꯨꯃꯥꯏꯅ ꯒꯤꯗꯤ ꯒꯤꯗꯤ ꯇꯧꯁꯜꯂꯣ ꯍꯥꯏꯕ ꯇꯧꯁꯜꯂ ꯉꯥꯡꯉꯦ ꯑꯣꯏꯕ ꯃꯥꯅ ꯑꯗꯨꯝ ꯑꯆꯨꯝꯕ ꯁꯛꯏꯁꯨꯕ꯭ꯔꯥ ꯃꯤꯅ ꯉꯥꯡꯉꯤꯁꯤꯗ ꯃꯥꯅ ꯑꯆꯨꯝꯕ ꯑꯗꯨꯝ ꯁꯛꯄꯅꯦꯕ ꯁꯤꯗꯅ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯅꯠꯇꯦ ꯑꯩꯅ ꯑꯁꯦꯡꯗꯕ ꯍꯥꯏꯕꯣꯏꯗꯤ ꯐꯩꯕ ꯑꯁꯦꯡꯕꯅꯦ ꯍꯥꯏꯕ ꯍꯥꯏꯔꯤꯁꯦ ꯋꯥꯠ ꯅꯪ ꯉꯥꯅꯨ ꯊꯣꯛꯂꯛꯏ ꯇꯔꯥ ꯁꯨꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯃ ꯁꯤꯔꯕꯣ ꯑꯃꯨꯛ ꯅꯪꯒꯤ ꯅꯠꯇꯦ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦ ꯕꯕꯥꯅ 9ꯅ ꯉꯥꯏꯍꯧꯋꯦ ꯑꯗꯨꯗ ꯑꯩꯒꯤꯗꯣ 10 ꯁꯨꯍꯧꯕꯅꯦ ꯍꯥꯏꯕ ꯑꯗꯩ ꯀꯅꯥꯏꯅꯣꯝ ꯐꯖꯜꯍꯧꯔꯣ 10 ꯁꯨ ꯁꯤꯗꯤ ꯀꯨꯞꯅ ꯐꯥꯖꯜꯂꯔꯣꯏ ꯌꯥꯝꯃꯦ ꯑꯗꯨꯝ ꯐꯖꯜꯂꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯂꯤꯂꯥꯁꯦ ꯑꯩ ꯇꯨꯝꯈ꯭ꯔꯒꯦ ꯁꯤ ꯄꯨꯡ 1 ꯂꯩꯔ ꯃꯇꯨꯡꯗ 1 ꯂꯩꯔ ꯃꯇꯨꯡ ꯊꯥꯗꯣꯛ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯩ ꯐꯣꯟ ꯄꯥꯏꯈꯤꯗꯥꯏꯅꯦ ꯉꯥꯏꯈꯣ ꯑꯩ ꯈꯨꯠ ꯍꯧꯖꯤꯛ ꯄꯨꯡ 9:32 ꯇꯥꯔꯦ ꯍꯣꯔꯦꯟ ꯄꯨꯡ 8 ꯃꯈꯥꯏ ꯌꯥꯝ ꯆꯤꯜꯂꯦ ꯅꯥꯏ ꯑꯁ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯄꯨꯡ 8 ꯃꯈꯥꯏꯗ ꯊꯥꯗꯣꯔꯛꯑꯒꯦ ꯃꯌꯥꯝ ꯈꯨꯠꯇ ꯀꯩꯅꯣꯝ ꯉꯁꯥꯏꯒꯤ ꯁꯤꯁꯦ ꯊꯥꯗꯣꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦꯕꯀꯣ ꯁꯝꯗꯣ ꯀꯦꯟꯕꯒꯤ ꯆꯥꯡ ꯌꯥꯝ ꯍꯟꯊꯕ ꯃꯥꯜꯂꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯦꯅꯥꯗꯣ ꯇꯩ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯊꯥꯎꯁꯦ ꯑꯃꯨꯛ ꯇꯩꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯊꯥꯎꯁꯤꯅ ꯑꯩꯈꯣꯏꯗ ꯁꯝ ꯉꯟꯇꯥꯅ ꯉꯧꯍꯟꯕꯁꯤꯡꯁꯦ ꯐꯍꯜꯂꯦꯌꯦ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯁꯨ ꯌꯦꯡꯒꯦꯅ ꯇꯧꯕꯅꯦ ꯁꯤꯁꯦ ꯇꯩꯔꯒ ꯁꯤꯁꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯇꯩꯔꯅꯤꯗꯅ ꯑꯗꯨꯒ ꯑꯩ ꯁꯤꯗꯤ ꯏꯊꯟꯇ ꯇꯩꯖꯔꯅꯤꯕ ꯏꯅꯥꯎꯄꯤ ꯌꯥꯎꯗꯕꯤꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯍꯜꯂꯛꯑꯒꯦ ꯑꯩꯗꯤ ꯁꯤꯗꯤ ꯏꯊꯟꯇ ꯑꯗꯨꯝ ꯇꯩꯔꯁꯨ ꯉꯝꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯝꯈꯣꯡꯗ ꯑꯗꯨꯝ ꯃꯁꯥꯖ ꯇꯧꯔꯒ
ꯇꯩꯔꯅꯤꯗꯅꯀꯣ ꯑꯗꯨꯒ ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥꯗꯣꯛꯑꯒ ꯃꯥꯒꯤ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯗꯣ ꯑꯩ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯁꯤꯒꯤꯁꯤꯕꯨꯗꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯃꯅꯝꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯗꯤ ꯑꯗꯣ ꯃꯅꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤꯗꯨꯅ ꯀꯩꯅꯣ ꯄꯤꯀꯜ ꯃꯅꯝ ꯅꯝꯃꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤꯗꯤ ꯀꯩꯁꯨ ꯅꯝꯕꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯇꯩꯕꯗꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯒꯤ ꯁꯝꯗꯣ ꯑꯉꯧꯕ ꯉꯥꯛꯇ ꯉꯥꯏꯕꯒꯤ ꯑꯩꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯉꯧꯕꯒꯨꯝꯕ ꯍꯧꯕ ꯂꯩꯇ꯭ꯔꯥꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯃꯃꯥ ꯑꯥꯔꯠꯀꯤ ꯊꯥꯎꯁꯦ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯄꯝꯒꯦ ꯑꯗꯨꯗꯣ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯈꯪꯉꯅꯤꯗꯅ ꯑꯩ ꯑꯗꯣ ꯇꯩꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯦ ꯁꯤꯒꯤꯁꯦ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯄꯨꯔꯥ ꯊꯨꯡꯗ꯭ꯔꯁꯨ ꯃꯈꯣꯡꯗꯤ ꯐꯖꯅ ꯊꯨꯡꯉꯦꯕꯀꯣ ꯑꯩꯅ ꯇꯩꯕ ꯀꯥꯟꯗ ꯐꯖꯅ ꯅꯝꯗ꯭ꯔꯁꯨ ꯈꯪꯗꯦ ꯑꯁꯨꯝ ꯑꯩꯒꯤ ꯆꯥꯡꯗ ꯇꯩꯕꯗꯣ ꯍꯣꯔꯦꯟ ꯊꯥꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯅꯕ ꯆꯥꯡꯗꯨꯗꯤ ꯂꯣꯏꯔꯛꯇꯧꯔꯦ ꯑꯩꯅ ꯇꯩꯕꯁꯦ ꯊꯥꯗꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯎꯠꯆꯔꯛꯑꯒꯦ ꯁꯤꯁꯦ ꯊꯥꯗꯣꯛꯄ ꯂꯣꯏꯔꯕꯅꯦꯕꯀꯣ ꯑꯩ ꯁꯝꯄꯨ ꯀꯩꯀꯩ ꯇꯧꯔꯒ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯣꯏꯅ ꯍꯥꯞꯆꯔꯝꯃꯒꯦ